separation day gi thoram pangthokpada Manipur legakna ayaba pikre habisida kogi Churachandpur ne Tengnopal ne Kangpokpi ne sigi hariba district ahum sigi magistrate singna ayaba pikibani aduda natana hariba akoina pangthokadaba Churachandpur gi Tuibongda ITLF na sinduna pangthokadaba thoram gi sida kogi Mizoram gi chief minister gi mahut sinna lakadaba mahaki advisor su laklaroi wangang bin na bahaijar bada laklaroi haidorapagi paw masu za yauri sida ma pui yumthang na ba akogi kano state ngaktani masida invitation piruraga lakani haibagi thajaba ma leiramlaga even haiba laldu hama lakani haibagi thajaba ma mu leiramaga ma lak ai laroi ai mahutta advisor oina tharake haramaga mu advisor sibo amung la aroi haidana cancel tawthorok pase oja sigi su kari haini lairiba maite mari kuki ki conflict asigi marakta thangnaba state amagi CM ama natraga advisor la aga warol piraba haiba sisu masisu issue ma la katra haibagi nungi oiba atra khara di leiramgadaba mali oja sigi matang de oja gi landu homa si ko kono bharat ki manungda lal hauba kangu ama oina lakhra ko MNA ki national front ki kari gi mayam la akanta landenga gi matam da la akami national CM gi 60s ko matam da adagi lan haubu du bogda tawraga Lusai Hills ki adon da sum khunda amata den da kanunda indranadi matam da yard staffing tawdana like khai dana kanu tawbudagi sarena tawro matung da election gi electoral process da lakhi balaidana aduga amuksu Mizoram state mai sem gi bani ko aduna Mizoram chi su kuki state amani chin kuki ko aduna hariba mayam sing adu da ngasai gi neighboring kanu mayam da ngasai gi chin kuki gi karigum kar element sing natraga magi political kanu mayam thamaga di adum kanu gi magi tangdulai taba laini ga na khanjabagi adugi adum movement tawbani aduna chum andaki hausidasu kanu adum farak tawba haiba tare ko masagi oiba kanu du khangjadabida atopa state ka lansang ko chandana mala America chatana khotana adigi thaoina sigi mayam tawgi mayam laigre monda akan threat and warning ko kanu government ya adigi pi ba khoki basu dum koi laigre ko asum magi assessment ji yengura kana ma step si dum lalakpa adigi la kono su kana oi do ko kano sa hinangang nalaga so pangangang mo kanguni dana ako factual remarks documents ako may ama BS tawa nga kadumi dana adu mamayam do yenga kanda haipedi mahaki waiba position do madu tangi ang kanda mana saning tabo biyay taseng namang ti Mizoram budi amu igre ko mana kan ko na dana ma tawjada na samdagi akogi siksidung gi makhata tawdana ma state ma phangjara kana ingtap na state amo na di lejarpa kano mani ko malamadana lemhori ba to pa harap manaba kano sin kuki gi issues ni lehori myam se akogi immigrant myam se Mizoram da lo nabag laibisu yada bani ato pa Mizoram ma semge sinida mo yung sai kuki len ga laiba kholi myam dagi asoba country mo gi mangmanga ga so koi sangla idina matang da Christian state ama semgi wa America gi mating phangi kholi ga tamri myam se sigi pot mayam si yengkanda ngasai sigum si involve tok selura kanda thoina kanoda akogi moida kamero ida ba haiba tare sairak pa khumbanga moida mayam lakpada alandu madu aduma filter ngani e blak matam da khoina mongonda ngangak pana chaga mana ngangak ka dori pot mayam do madu adunya ka soka do ba khoi da sauni nganga do ba da akoina khumak da mana muk chengham lei do ba haiba tare ko su mayam gi ka urum ngani magi dimiri ni helang ngani maram de magi interest magi Mizoram chakot na Mizoram gi ingtapa Mizoram gi oiba administration mayama tawbudo budu tawfuga mala thawaina mu atopa de instigate tawraga maram chadaba kaya amadi yauksillu bagi dasado ma tani khangane ba ko aduna adugumbada ma laktabani na khalli adi mathakta na sai hira la so hai gre ji laiba magi topography magi history magi geography magi whole kana si yengura kanda si government of India is well aware that this is now they should never give separate administration ko to the Sinkuki people separate administration should be pure shinida but they have some objective pandam khara lai panam do phangna hona bada they are testing idini can say what the Meitei is how the strength of Meitei is and then how the can say
even mindsets of the communities of Manipur guys moi kara examine to su mali ko moi analysis leidna moi yam nei na mali aduna hari basing si su nakal amaram dani tawdu ya koi nei no yai khano yai akoi yoba integrity proof singi yoba proof logi hai tara ka proof lo nai batare mayam si kam nei na ba sangi mai strength yang to sangi tawbu di wahan ganu hai bani da kai kana tawno akoi da balkanization gi kano do akoi da tawno hai bani akoi na hai se ko 20th century the Balkan war ha ko 1912 tagina 13 bauda laiba World War II 1914 ko lagina 1918 bogi marakta swaida laiba mayam gi influence ta akoi Balkan state mayam macet akoi Bulgaria da laiba Balkan hariba lamdam kano singa gi mami lo Balkan state balkanization la thola kana balkanization means fragmentation macet ta halaga kano gi divide in a rule guide British nga matam cha tharam ko naga ko ki tam itself was given by sai kana ko ki kana British matam the piram bani dana ado hojik nam the portuguese ta kana identity assertion la koi wane ko ado balkanization gi process ta sai Balkan di peninsula southeast ko gi Eastern Europe ki kano da lairiba mayam da Albania ko gi Bosnia Herzegovina ko Bulgaria Croatia Kosovo adigi Montenegro North Macedonia ko Romania Serbia Slovenia mayam sing thugai ga mayam hakung halaga mi la kaya gi awa pi gi ba mayam do adaga kana de na khan ma mi gi tia ki sau ama do akoi repeat tawna ba tawdina ba ko na ba do so ko sina ba posa amne balkanization tawroi do bani na adaga still so ba sakti leibane khan ba singna balkanization he cha the ba di ba policy je ko madu akoi well conscious koi boy aduna singma mayam singa se akoi da yam toina ka chathar pada kana akoi masi da gi langa thuro ya bani da aduna even ngasi ngarang ni ikoi da wari sana ba khona ba gi matang daga lairiba look khara je amada pau haiba amada haida ba ka taw daga ka sai aingon da baton ta torokte ga pisto ka leidana sigum ba tawar kan da akoi masinga pang no si na da ba khoto bagi ngangna na bagi kano ga si pik ba kaino ni tawroi da bani akoi masi yang mun na khangi ko manipuri full CSO la rimyam siam phun na khangi si sigum se hoi sudong tawroi da bani hai ba kano si thamge aduga manipuri apun musal tam ngakpa masi marakta full la riba mayam ko thamani manga taru akoi gi phajana equity share the growth akoi chakhot minaba aduga akoi gi NRC phajana tawba ko National Startup Citizen present tawba adu matung delimitation gi issues lairi akoi di kharat thene gi dori ko delimitation gi issue lairi le parliament immigration gi pass out gi bani naga do lairi akoi se akoi atop tripuri syndrome ma na ba hawra bani ko tripuri mi kre ko adu na sigum gi si akoi yenga kan da akoi shu adu gi history da adum sakna bagi kana mayam impact safu mayam lakani adu akoi laiminari ba phut mayam singa se khangmina ji ko adu na hari basinga si akoi da yam maru ga pot amani ha se ngasi gi leminari be chin naw sing ni miyam sing ko masi conscious oimina si sini bari ha taming